ꯑꯗꯨꯕꯨ ꯃꯤꯇꯩ ꯌꯦꯠꯅꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯗꯣꯛꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯁꯤ ꯀꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯆꯦꯟꯃꯤꯟꯁꯤ ꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯄꯥꯛ ꯑꯆꯧ ꯑꯆꯧꯕꯁꯤꯡꯁꯦ ꯃꯁꯤ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯂꯧꯈꯣꯡ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯏꯊꯩꯂꯧꯈꯣꯡ ꯃꯆꯥ ꯃꯆꯥꯁꯤꯡꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯦꯕ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯄꯣꯠꯇꯦꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏ ꯊꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯤ ꯈꯔꯁꯤꯅ ꯍꯧꯗꯣꯛꯑꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯍꯟꯗꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯟꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯑꯃ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯀꯣ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯑꯃ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯡ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯅꯔꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯇꯧꯁꯤ ꯀꯣ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯖꯔ ꯑꯃ ꯁꯦꯝꯁꯤ ꯔꯤꯁꯤꯞ ꯄꯦꯃꯦꯟ ꯊꯝꯁꯤ ꯃꯁꯤ ꯀꯦꯁꯤꯌꯔ ꯀ꯭ꯂꯥꯔꯛ ꯑꯩꯈꯣꯏ ꯑꯃ ꯁꯦꯝꯅꯕꯀꯣ ꯁꯤꯃ ꯁꯦꯝꯁꯤ ꯑꯩꯈꯣꯏ ꯑꯣꯔ ꯃꯣꯇꯣ ꯑꯩꯈꯣꯏ ꯃꯣꯇꯣ ꯑꯃꯁꯨ ꯍꯥꯞꯁꯤ ꯑꯩꯈꯣꯏ ꯚꯤꯖꯟ ꯃꯣꯇꯣ ꯊꯝꯒꯗꯧꯕꯅꯤ ꯋꯥꯠ ꯏꯁ ꯑꯋꯥꯔ ꯚꯤꯖꯟ ꯋꯥꯠ ꯏꯁ ꯑꯋꯥꯔ ꯃꯣꯇꯣ somebody will ask ꯑꯩꯈꯣꯏ ꯂꯦꯇꯔ ꯍꯦꯠꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯑꯃꯁꯨ ꯍꯥꯞꯁꯤ ꯃꯣꯇꯣ ꯍꯥꯞꯆꯤꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯃꯁꯨ ꯍꯥꯞꯄꯒ ꯑꯩꯈꯣই ꯈꯟꯅꯔꯒ ꯁꯤꯗ ꯂꯩꯕ ꯍꯧꯖꯤꯛ ꯂꯩꯕ ꯏꯁꯇ꯭ꯔꯛꯆꯔꯁꯦ ꯁꯦꯝꯗꯣꯛ ꯇꯧꯔꯒ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤꯀꯣ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯍꯣꯂꯤ ꯕꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯗ ꯂꯩꯕꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯤꯗ ꯊꯝꯃꯒ ꯃꯦꯝꯕꯔꯁꯤꯡꯅ ꯄꯥꯝꯕ ꯃꯇꯝꯗ ꯃꯗꯨ ꯖꯦꯔꯣꯛꯁ ꯇꯧꯔ ꯂꯧꯕ ꯌꯥꯕ ꯑꯃꯁꯨ ꯑꯩꯈꯣই ꯁꯦꯝꯁꯤ ꯀꯣ ꯑꯩꯈꯣꯏ ꯁꯣꯡ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯏꯁꯩ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯦꯝꯁꯤ ꯑꯩꯈꯣꯏ ꯐꯖꯕ ꯃꯑꯣꯡꯗꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯦ ꯃꯣꯏꯗꯤ ꯆꯍꯤ ꯌꯥꯝꯖꯜꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯣ ꯍꯦꯛ ꯇꯥꯗ꯭ꯔꯀꯥꯟꯗ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯍꯦꯛꯇ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯒꯅꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯁꯤꯡꯗꯣ ꯃꯗꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯣꯏꯗꯤ ꯌꯥꯝꯅ ꯐꯍꯟꯅꯤꯡꯕꯒꯤ ꯑꯍꯜꯁꯦ ꯑꯍꯟꯅꯤꯀꯣ ꯃꯣꯏꯗꯤ ꯈꯤꯇꯪ ꯁꯥꯎꯒꯠꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯣꯖꯥ ꯋꯥꯔꯧ ꯍꯣꯏꯗꯒꯤ ꯑꯣꯖꯥ ꯅꯧꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯔꯤꯁꯦ ꯐꯔꯤꯅꯤ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯤꯡꯅ ꯏꯆꯥ ꯏꯅꯥꯎꯅꯤꯅ ꯉꯥꯡꯕꯅꯤ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯒ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯍꯥꯏꯖꯅꯤꯡꯕ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯀꯩ ꯂꯩꯒꯦ ꯑꯗꯨꯝ ꯇꯦꯔꯦ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯔꯒ ꯃꯁꯤꯁꯤꯅ ꯑꯍꯧꯕꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯑꯣꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯅꯣꯂꯦꯖꯁꯤꯡ ꯑꯩꯈꯣꯏ ꯊꯣꯠꯁꯤꯡꯁꯨ ꯂꯧꯁꯤꯜꯂꯒ ꯃꯈꯣꯏꯗ ꯂꯩꯕ ꯊꯣꯠꯁꯤꯡ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯅꯥꯒꯨꯝꯕ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁ꯭ꯇꯦꯞꯁꯦ ꯍꯧꯖꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯑꯩꯒꯤ ꯋꯥ ꯁꯤ ꯃꯇꯥꯡꯁꯤ ꯇꯦꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ